Ahanbada Maruoiba Pau, Mastek, STFM Amadi Maskana Punna Sinduna, Numit Marini Chupna Pangthokadaba Science Awareness Program Ama Tage Patalaiba Mastek Complex Da Hodokre. Lakadoriba Taranitoy Suba, Manipur Assembly Mikhal Asi, Santi Oina, Free and Fair Oina Pangthok Minasi, Haiba Campaign Ama, Manikanta Mutumna Langthabal Esida, Cycle Thoduna Hudokre. Amadi, India ki Tongan ba State Singda Omicron Lightjet Leptana Sandorakli, Laibaki Oina Kesteli, Chamaga Humfutara Mathoy Yokre. Poni TV ki nungtil ki pau meeting tabire singbo taram nok chari hauzik pau sandok na pizari. Manipur Science and Technology Council Mastek Science Teachers Forum Manipur STFM Amadi Manipur Science Communicators Association Maskana Punna Sinduna Numit Marini Chupna Pangthokadaba Year of Awareness on Science and Health ngasi Tagyal Patalaiba Mastek Complex ta Hodokre. National Council for Science and Technology Communication NCSTC na mating pangduna chathariba Science Awareness asi Azadi Ka Amrit Mahotsav ke manungchan na COVID-19 da meeting thamduna pangthokpani. Science Awareness asida Science Exhibition, Spot Painting, Science Short Play amadi Science Quiz na chingba event sing yauri. Tongan ba mahiloisang singgi mahiroi kayana sarugyari. Tha asigi kulhumdoi fauba chathagadaba Science Awareness asi haudokpagi thauramda saruk yakiba Manipur Government gi Science and Technology gi Director Homila Hongrai na hai aikhoi khudingmak science ki knowledge leiba mathautai mahiroi singna COVID-19 gi matangda kupna khangnanaba honabada awareness asina chauna mateng oigani program asida saruk yariba mahiroi kayana COVID-19 dagi ngakthoknanaba honabada tungingadaba kanglon sing utkani Masida natana science amadi health ki lainariba mari utpasu uva fangani. Haudokpagi thoram aduda Manipur University ki Department of Physics ki Professor S. Dorendra Singh amade Manipur Science and Technology Council Imphal ki Director Dr. I. Dinachandra Singh Su Sarugyakhe. Booklet for the Innovation Hub, and actually the amount for the registration is 1,000, but due to this COVID, we'll just reduce to only 200 rupees and you can register yourself. With this, I'll just conclude my speech and I wish you all the best for the sport painting competition, for the science exhibition, and what are the things? What are the silent features? Sport painting, science short play, and science quiz. Ngasi dagi hauduna lakadoriba taranithoi suba Manipur Assembly Mikhal asi Santi oina Free and Fair oina pangthok binasi haiba campaign ama ngasi Manikanta Mutumna Langthabal Esida cycle thoduna hodokre. Campaign asida Langthabal Esi Sinbathungna Free and Fair oiba Mikhal ohensi haiba pauzel puba chejai yengani hairi ningsing bayai Manikanta Mutum haukiba September gi taradagi Manipur dagi Assam fauba no to drugs amadi our green gi pauzel puduna solo wak chatuna upambi lising ama hena thakibata natana Manipur gi maitainongsa mingthol phangkraba misagni tamna shanti oina yamna peaceful oina election free and fair oina Pagi hingsa yaung tapi dah buat hadana siapa itu na pagi langkabang kendra sintung na agi sebau yang itu na amade second dah numit terung ni second tahu na sasa bani ngasi aha bani mini ngasi si horbi maya lekai gitu 25-39 ni kita itu jare aduga horbi gi pagi naha youth maya ama pagi address hana itu pagi naha maya ama ga mater komi neraga interaction program ama tahu ne election dah free and fair wina batuk pagi dah pagi naha singa yam sah na dai terlobi gini na highway masih dah betul pagi thagap pondok seri amadi kendra sida lebih ni ba club organisasi kudi bang na aina sakadoi ba second rally numit terung ni sumber sakadoi sida club organisasi kudi bang na support tu biwa harus sih Manikanta Mutum ni macam ni apin tu jadi
Kerala Mioi Mari Amadi Delhi da Mioi Taru COVID ki anauba variant Omicron positive oiduna punna state sing asida Omicron na naraba Mioi Kerala da taramanga Amadi Delhi da kunipan sukre Delhi Health Department ki matung inna laina asina naraba Mioi tarani thoidi fagalaktuna discharge tawkre hairi loinana Maharashtra da Mioi Yankhai Mari Rajasthan da Tarataret Karnataka da Taramapan Telangana da kun Gujarat da Taramathoi West Bengal da Mari Amadi Andhra Pradesh Chandigarh amasung Tamil Nadu da Mioi amamam positive oiduna India gi oina Omicron dagi naba punna Mioi chamaga humfu taramathoi sukre BJP Moirang Mandal na sinduna booth level meeting ama pangthokpaga loinana e-shram card yenthokpagi thoram ama ngasi Fubala Laipak Mapu Community Hall da pangthokre Mamangda card sahodaba mioi singsu nauna card sabagi thabak makha chathabaga loinana Moirang ACG MLA P Sarachandrana mamangi lengak na Fubalada Laiba Sports Complex asi sabaloisindana thamlamle tha ani ahum asidadi sabaloisinba nanglaroi lakadawriba mikhal asida mai paklabadi mahakna sabaloisingani loinana Fubaladagi Sendra amadi Karang Fawbagi ising lambi semnanaba thorang loire hainasu fongdokre भारत सरकार ने तेरे को पैसानी अदुगो लेरो तीपदे की मतंबरगा लेरो सरकार अदुगी अदुगो एमएलए सिंह हाइगदरा अदुगा ठेकेदार सिंह हाइगदरा मकोय मयामदुना पैसा अदु फजना सिजन नरमदबदगी ngasiदी अगोय की डिस्ट्रिक्ट असिदा लेगदबा अदुगा डिस्ट्रिक्ट की स्पोर्ट्स कॉम्प्लेक्स क्वाइटगी फजबो मफम कोबाला से खल्ला कांदा लेगदो ngasi पावा masi bong tadana leibase Hajiki kendraba thani makai humsi ki matandadi anu fan hapa kana tobu ngamadabina corona ki checheng leibina hokiba thani pan se supana sem mangirabase matangi lakadoriba 2022 election ni matunda lakadoriba rasi chahiye sida bas industry sports complex se mapum pawo ko elakana ubaladi hanade ki susana bada su yamna mako koiba amasung naran sering ini sing sidang nahiba atu mayam sele bese ulok nei program sen seba basi ko wakalon si so mayam bese Cycle AC की MLA यामथुंग हाउकिप के सिक्योरिटी एस्कॉर्ट ओइना लेरंबा मरी सुबा ARV की राइफलमैन के संजीत सिंह की लौतुनबा मानबा मिहाट का मरी लेनना सेमखिबा जॉइंट एक्शन कमिटी JAC ना मिसी असिगी मतंगदा असेंगबा लंगला लंजिल फंगदबगा लोइनना असीबा हकचांग लौदना लेरकपा अदु यासनबा पुरक्तुना महाके पोकनाफम लमदम तेंगदोंग मनिंग लेकाइदा फोर्ट IRB OC सेकमाई JAC अमसुंग फैमिली की मियोई सिंह यावना लेखिद्रबगी अरोइबा मथौ मंगम पांगथोखरे संजीत की मिहाट का मरी लेनना सेमखिबा JAC की कन्वेनर गुणमणिना थादोरकबा चेरोल अमदा एजुकेशन अमदी फिशरी मिनिस्टर ओइरिबा लमसांग AC की MLA N राजेन सिंह ना यामना चाउना मतिंग पांगदुना चीफ मिनिस्टर N बीरेन सिंह गा उन्नबदा लेखिद्रबगी लोइनबिदा चानबा थबक अमा पीबा इमुंगी लेहौबा ममा अमसुंग मचेगी सुपीबा याबा मतेंग पीगनी हाइना थाजबा पीबदा नतना लेखिद्रबा मिसी असिदा चेनरंबा याय हाइना थाजबा पर्सनल मापनबु JIC इम्फालदा पुखलक्तुना मखल मखा कयागी एक्शन लखोटकनी हाइना फोंदोखी हाइरी लोइनना मिसी असिगी मतंगदा मतेंग पांगबिरक पगिदमक CM N Biren Education Minister N Rajen Singh SP Imphal West Fort IRB SDPO Lamphel SDPO Kangpokpi amasung Sekmai PS ki OC bu JAC amadi Sanjit ki imung singna sinba ngamlaroi daba laman ama tonsinjari haina cherol asida fongdorakli ngarang Kakching district ki manung channa leiba maru oiba pat singda N Munal Mitai ACF amadi Kakching range ki makhada leiba bid office singa loinana leptana changsilakliba uche kanbagi akanba drive ki manung channa pat singi akoibada leiriba club singa wakhal taminabage mifam ama pangthokre ngarang chathakhiba drive aduda kharumpat amadi ngakhapat check tauraba matungda kumsi chahigi lamkoi uchek singna marang kaina thunglariba Khoidumpat ki nongchup thangba saruk singda thiba humbagi thabak chathakibada konuma daki uchek lang ani amadi lamaidong maning laukondagi uchek lang ahum su fagatpa ngamkhi hairi paugi marak thana atenba break ama
Adom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kunkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing latuna mating Pangzari. Akupa Marol Gidamag Medline Helpline number 920-598-7988 Amukasu 920-598-7988 ta call toguna tanabiu. Natraga Google Play Store gi Medline app download toguna booking togi. Break matung da taram nok chari makhataba pau pizari haukiba tang tarani thoida masana yadaba nupi ama namduna faraga kanya katna bahotnaraba thawong adubu all Manipur kanba nupi lop AMKNL na condemn tawkre AMKNL na thadorakba cherol amana December gi tang tarani thoida kongkhak mayai lekaida leiba Rajkumar master na nupi amabu chaksasi haina kauraga Nupa asigi imung manung yauna nupi oibigi apambagi wangmada kihanduna amasung miya mamangda ikaiba pigani haina kihanduna namduna luhongna naba hotnaramba thawong asi laibakti bani hairi lodena thodok adubu extrajudicial execution victim families association EEVFAM Girl of Manipur Mingsel Foundation Human Rights Alert Women in Governance Network amasung ita Northeast Women Network nasu condemn tawrakli Ngarang nungthil pung ahum taramdai aduaida narcotic cell Imphal East ki team ahum amade Youth Athletics Development Association Ketrigao gi volunteer sing yauna New Chekon area dagi mioi ama heroin powder ni haina chingnaba drug gram chatret kuntraga humdoiga konana fare thazaba yaba pau ama fang badage security force ki team sing aduna senaduna lairingaida polythene khaw ama paiduna lakhiba Churachandpur district ki Molhoi khundagi Kamlalmon Wi-Fi chahi kuntraga taruk asi chenanaba honarapadagi police ki team aduna overpower tawraraga fakibani loinana faraba mioi amasung drug adu porampat police ta sinakre haire Manipur gi amatangairaba Bir Tikendrajit International Airport pu privatize tobiganu haina India gi Prime Minister Narendra Modi da Communist Party of India CPI Manipur State Council na memorandum ama email gi khuthangda pisinkre loinana Manipur gi Chief Minister N Biren Singh Union Civil Aviation Minister Jyotiraditya M Sindhya amadi Union Minister of State Civil Aviation Dr VK Singh dasu kopia mamam pikre haire Athletic Association of Manipur ge meeting makhada Taramathoi Suba State Cross Country Championship Lisingani Kunmathoi Khumalampak Sports Complex ta ngarang pangthokre Nupi athlete kun amadi nupa athlete nifu manga romna saruk yaduna tongan tongan ba category singda State Cross Country Championship asi pangthokibani Makok makhang takraba lamjeloi singna Lisingani kunithoi ge January tang tara manga da Athletic Federation of India ge meeting makhada Nagaland gi Kohima da pangthokadauriba yankhaitaruk suba National Cross Country Championship lisingani kunithoi da Manipur gi mihut sinduna saruk yanana ba lakliba tang kuntaruk ke nungthil pung manga faw gi manungda mapal kangjai bungda leiba Athletes Association of Manipur ge office ta masa masa gi UID number ga konana report tawragadabani haire Amaromda Manipur Swimming Association na sinduna ngarang kongba khedri lakai da laiba NLM Club ki sanglenda Swimming Federation of India gi meeting makhada pangthokiba kontrataret suba sub junior nifutaret suba junior amadi tarataret suba Master National Aquatic Championship lising ani kunmathoida saruk yaruba amadi mingchat purakraba swimmer amadi diver okpagi thoram pangthokre Ngasi Imphal da fongba pauche singe maroiba pau khara yengminasi Sangai Express Booster dose ti lairadana dose suna kaptaba yamna leidi AC kharada oidabasu afaspa lautho Congress Nupi macha ama fazinduna thamlure condemn tawnarakli Nupi singna politics ta hena saruk yasi A sarda Pokna firm
BJP na luchingba government asinasu afaspa lokthokpa ngammi haibadu utpiu ti mangi babu pung kunmari da taraga mari positive oiki siba yaude election chumna pangthokna ba campaign chathakre BJP dagi tokpa leitri kausilaklagadi changani Subhash Chandra popi thaba hengalakliba asida government na mityeng changbagi mami tade enbiren naharol gi thodang qualify oiba mi thabak khandaba yaroi arts haibasina aikhoi punsin bagi maram oiribani Minister Biswajit electoral politics ta ahongba amata purakhidraba sing sindokpa matam oire Dr S Manauton Rajya Sabha gi MP suspend tawkhibagi matangda government na mifam kaukre kosemda corruption chatharambagi damak akanba thabak paikhatnaba firep lore MC aroi beda maroi bapau amukhana Mastek STFM amadi maskana punna sinduna numit marini chupna pangthokadaba science awareness program ama tagyan patalaiba Mastek complex ta hodokre Lakatauriba taranithoi suba Manipur Assembly Mikal asi santi oina free and fair oina pangthokminasi haiba campaign ama manikanta mutumna langthabal AC da cycle thoduna hodokre amadi India gi tongan ba state singda Omicron laichat leptana sandorakli leibaki oina case tally chamaga humfutaraga mathoi yokre Poni TV gi nungtil gi pau bineng tabiri basingbo kainana ba yathang nizari